पाउसदे युमपुम उइबा मर उइबा पाउ खराब दे तौजरी लैंगा का खुरेक बिनरुबा असुंगी पास प्रेसिडेंट सस्पेंड तौखरे गाड़ी जंगलप थिंगिद्रे ब्लॉकेट मखा चथगद्रा हाइबा ngasi लेपनागा तौरे लैंगा का वरी सानबदा यानब पुरक्तुना असुंगी थौमी मंगा थादोखरबा तुंगदा याना जेरोल अदुदा खुरेक पिखिबा असुंगी पास प्रेसिडेंट बदलालेन खौते ngasi असुंगी इमरजेंसी मिफम अमा पांगथोक्तुना लुप्तगी सस्पेंड तौखरे हिरमसिगी मतंगदा सेनापतिदा पांगथोकपा पाउगी मिफम अमदा असुंगी फाइनेंस सेक्रेटरी कागाई सिंचन हाई असुंगी हाउस वर्गलुबा फिबम असिगी मतंगदा ngasi असुममदी मसिगी मखादा लैरिबा फेडरेटिंग यूनिट सिंगी वैबा अपुनबा मिफम अमा पांगथोक्तुना वरेप क्यामरुम लौखिबने वरेप सिंग अदुगी मनुंग चनथा असिगी तरित मणिपुर लैंगाकता ट्राइबल स्टूडेंट्स बॉडी सिंग का खुरेक पिनखिबा मणिपुर लैंगाकता ट्राइबल स्टूडेंट्स बॉडी सिंग का खुरेक पिनखिबा MOU अदु चनबा Sanadava Haine Lemnaki, Yana Zerul Adu Mahiro losing Basing Adana Luki, Atopa Taupu, Wasing Amada Dana Ramdana. Masagi Wakalunda, Langakoti, Kodik Pinakibani. Maramasna Yana Zerul Adu the Mafung Oina Kodik Pikiva Atsungi, Bas President Pokotak Gatsungi. Executive Oibikis husband Tokibani, Makatana Kari Karamba Kontang Sing Sang Kadaki Abikimatanga. Ayang Tilfung Anita Matamda Singimafum Amada Chom, Ansam, KSO Amadi Federating Unit Chinkaweva. Apun bamipam amapang tuk tuna lep naragani anu sumakata age. Tahasigi tarita Manipur Lengaki Tribal Affairs and Health ki Minister led pau hauki ki querying gaidal laiva. Yum da pang tuki bamipam amada asum ansam amadeki SO ki taupuba karaga. Yana zerol amada kurik pinaki vadaki police na fatuna asum sangtale rakiba chunki taumi banga atu condition amada yauduna tadoki bane. Makoy mga tadok rapatung da official oina sungi maiketegi Blockade handok bagi cerwal amada thoki belai trabasu national highways in the gari thing bagi khongsang leptuna pot boba gari singi phantam na changdra khrabani sairga sida asungi lusing basingi maikeda wakholon manada bagi phibam amada laktuna lenga ka kuri pinaki ba jana cerwal adu chanaroi loina na cerwal adu da kuri pinaki ba lusing ba du lup adu dagi suspend tauki bani marmajna asunna national highways in the satan ba economic blockade adu makhata na sathaki katra haiba ayeng pang thogadar ba mifam asida sap sana leplagani haire Makatarakwa atop pauda BJP ka JDU ka kainakre kumjali singane kunbari ki lal lag hokre Manipur JDU na BJP ki langak sagot pat tolagadra haibangasi khanglabayai National Democratic Alliance NDA ki mapang amoina aukiba sahi manga satminaragla batungda Janata Dal United na BJP kauthoklamde Mahagat Bandan Semduna RJD Amazon Congress ka punachat minaduna Bihar Lenga ka masemge Hanested Dugi Governor da Hijakre Amarum da nong tumbam birin lusing ba Lenga ka sida condition amata yawdan sa walaki ba JD yogi MLA daru Lenga ka sida makhata na sagot ki natraga na tuklagadra aiba ayang khanglagane JDU Manipur State Unit ki President Ketrimem birin party sigi State Executive Committee ki mifam ama ayang ayupung taraga matoi tabada hotel Imphal ta kaukre Mipamada Manipur dasu BJP ka JDU ka kainagadra haibado khanarabayai. Janata Dal United Manipur State Unit ki President Ketrim Memperina JDU ka BJP ka kainarapada nungaiba fongtokre. BJP na JDU wa thakya ki mamangda ki mapangal sondhana da honarakpa asida JDU na. Andak laurag ibo khongthang asi matam kuina dagi ngaiduna lakpane. Loina na JDU ki national leader sing amasung Nitish Kumar bo maipakpo warasun aida yai fa pausal peki haire. Bihar da JDU na BJP ka kainare habdo asinung tel state adugi se minister Nitish Kumar na pami sing da fongdoki masiga loina na governor unatuna state adugi se minister gi pham thadok sarage amaso atoba political party sing pulaga anova lenga ka masem lage ana fongdoki governor unaruwa patung da se minister Nitish Kumar na RJD gi lusing ba Rabi Devi gi jumda lakhe amaso MLA marfu leiba Rashtriya Janata Dal gi lusing ba TNC jada punaki mafamadu da anupa lenga kamasyan na bagi Magat Vandan Semki maduga loina na RJD amasung JDU gi luching basing mapangkal utpo oina Rajbhavan Fabu khong nasat ki tungda Nitish Kumar na mahakpo sakotpa MLA chama ko humfuga marigi maming pisin ki Pawasin na makata na hai Magat Vandan Grand Alliance asida political party tarit jawri independent amana bakoy basagali sungsin na ba alliance asida Congress su yawri Ano balayga kama siyem na dapat iwafam adu governor na Sikhre ayang nung tilpung ani tafada Nitish Kumar amasung RJD gilusing ba TSC jada wasak lauragani atay minister sing di namit hindi humnigi matung da wasak lauragani hari pawasin hay mamang gilenghang matam da BJP na minister taraga taruk fay ki aduga JDU na sumna da minister taraga nitoy kak fangki
independent amasung VIP ki dana minister amam pike sungchina palenga kadu da deputy minister ani laiki arba deputy minister ki post ani ma BJP ne lauge masi ke jamadak speaker ki post jang number oi state adugi portfolio sing BJP na paisan ke hayeng dagi anu palenga ama laike doriba asida JDU amasung RJD ki minister ki masing taragata taramari lairagane Congress the speaker ki pham yauna minister ahum pigani ana dagi hona Nitish Kumar ga satmin raklaba party sing ki so minister sing pigani ana phongdokre Ukraine land Russian Lising marfu Sikhre Sokkhre sayese gi February gi ateng bade Ukraine land hoki ba matung dagi leba ga duda Russian Lising marfu fawo yauna Sikhre natragna Sokkhre ani US ki Pentagon ki senior official man garang chawrang na pagre tha daruk fatring enda Russia ki siba sokwa masing adu Lising humputra natragna Lising marfu fawo Yoram Bajai Hana Under Secretary of Defense Colin Kahal Nahaige. Russia ki force na armored vehicle Lising Ahumdagin Mari Fowa Mankiram Bajai Aduga Hausik Yaramasung Sea Launch Cruise Missile Sing Yauna President Guided Missile Sing Masing Hantarakle Laladu Haukiba Matung Dagi Makwen Ukraine target sing the missile Masing Yamna Kaukre. Ukraine Gidakana Sulan from the Makwigilami Masing Kaya Amna Sikhre Abadasu US ki Pentagon Officer Aduniyaki Aduba Masing Adu Fikide. Malim gani su balanjau adugi matungda lana sida Europe na khwaidigi sati na conventional war aduni hana mang nai ke adaba lana sida Russia da Ukrainian chingna hena khudong chaba kyamarum laike madugi matakta yamrabada Ukrainian chingi lan thengna bagi asetpa aning balai hana mang na khata ke maragasida hauji United States na Ukraine landa Russia ki mayukta thengna na ba anova khusu khulai sing $1 billion ama vire hana garang ning thauga ba namita lauk thokre Pentagon Ukraine kita ma anu military tiangbang dangarang ing thauka ba namita $1 billion amalau toke US na Ukraine de piga dari ba anu military ki tiangbang aduda makon Ukraine da hada na pikra ba ICMAR systems misal sing yaure M124 high mobility artillery rocket system ICMARS launchers na GMLRS rocket taruk fawa ka pangamme aduba kilometer chahongi ara pada lai patarga sing da mapa chapchana tha bangamba ATACMS missiles amakakta mapuba ngame. Makatarakwa atupa Manipur ki pau amadana NRFM na ban kaukre. India na ning tamafang kiba agas tangaga banga asi sahi kudingi ating patamdon na lakpagom. Sahi asi kiwa na sunamit asigi ahing nong yay dagi na bidang waram pung marifawo Manipur pumba ban sa taragani ananas nan Revolutionary Front Manipur NRFM na fong duragli. Lona tingkra palal halub asigi Central Headquarter gi Information and Publicity Secretary na thadurakpa 011 hai nubit asida mai ising anayak press media atragna kana kumba amatan athing bathuwa dona sathok sa sintawi gano athing basi India lengana lamdam asigi ning tampa matuna sa tharakli bathabak tharum sing asigi mayokta miyamna tafom thopa thabak amani ana lobiyo India ki ning tamba nubit pangthokpa kare ki nambak thingli bano habiki maram Manipur miyamna kaw thokpi gano Aiko ki ding tamba si India lang ana fashion na leiri bani masi khangdaba amati khangsinadaba tobi gano asung bali set asina hauji aiko na awaba kaya mayong naribani lamda masi hiram kuding da mangsilagli masi yekna bagi asobal lawne aroi beda content sing asigi markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beri ba puna mapathaga jari channel isna dom da kana badi subscribe to be business subscribe to be ramoloina like and share to sukawi ko tupna mapo amakhanna thaga jari